ꯀꯪꯂꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗ꯭ꯔꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ IDPꯁꯤꯡꯅ ꯀꯪꯂꯥꯒꯤ ꯃꯅꯨꯡ ꯊꯪꯕ ꯒꯦꯠ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ अमदी मणिपुर की ख्वाइदगी चौबा टूरिज्म फेस्टिवल अमा ओइरिबा संगाई फेस्टिवल मसी लोइसिनख्रे। मयाम खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चबा नुमिदांगी मणिपुरी पाव मिरेंग ताबिरिबसिंगबु सुरबला माइरेंबमना तराम नोक्चरी हौजिक मयामदा पाव मुचा खाइना पिजरी इसागी युमदा हंजिनजरगे इचा इसु सेंबा ngamdre हाइना पेंद्रबा खोलाव कयागा लोइनना ngasisu IDP सिंगदा कंगलागी मनुंग थंगबा गेट ममांगदा खोंजंग चंगसिनख्रे ngasi ayuk pung 12 helakpa duwaida IDP singna kanglagi gate tamna changsilakuna ingtappa mawongda protest tawna bahotnaki mafam aduda duty tariba security personnel singa wari sanaraba matungda mekup khara IDP singi protest tawhanki adumoinamak masing yamlaba security force singna makoibu takthokhi thawong aduda penadraba IDP singna pendabagi kholaw kaya lauki loinana lengakna nampuda sangai festival pangthokhiba busu yaningdaba phongdoki I have to Tampuri Landel Sabri. Nasi Pindiri Bamayamasi, Manipuri, Mafam, the Kavi Landel, Mafam Kavela, Unit Kemel, Melba Amadin, Unit Kemel, held by IDP in Nampusalaga. Nasi Menaxet of the Thomas, a quick pay the book with Hosapani. Monday, Rick Hanti Larian of Sangai Festival, the Pantu Araga. As Minas with Hanti Manjana, IDP Singi, Tabak however, Mondoba. Howji koi isa yum da changal ani ya bam pham da har ga su hujik bakse paisa kapse le ga yum sa ba chang ya da ba adu hujik anak pada le riba yum sing se koi chang ni ha di to bung bangla gumba ko kani gumba koi gudala thadi gumba chang ya ka ma ya ta ba an har ba periphery area da le riba ko pham sing chang ya da ga koi kang ku chu chan pu am di more se kang kam to do na ha ba koi wakhal ching bom pau le da re ana sarkar go ba mai ke de resettlement program da chap cha mai koi da मम्मी का हाथ में बस कोई भी निलाम पोकना संगाई फेस्टिवल तो बस कोई शांति लेकिन शांति लेकर मानला तो बस कोई बियानी दे ना कोई थोड़ा पनी और मनासी तो इबा खोंजंग ऐसे कोई सुमदे संगाई फेस्टिवल यानी जहाँ बनी तो ना आई कोई जिंदा हम जलन जब कोई रिव्यू के अंदर हमारे वो हम कोई किसी थोक से रखने थम दाना तो बिजी पे मैं मुझे कोई हम नहीं नुमाइश है कोई बच्चे तुम ओली के अंदर काफे में तो तुम इचार्ज में कराई जिले ना मतई करी के ले हम खम दे कोई जे तुम ले अगर मैं न सिद्ध शांति ले ना संगाई फेस्टिवल तो अगर ना मतलब उसको मतलब बाकी सही तो अगर तो क्या हम पैसा में हम दिखा कर अगर कोई पुना ये ले बता ना ले अगर स्माइल ले बस कोई नुमाइश है तो ना कोई शांति ले अगर ना कोई यम दा हंजन दियो है बच्चे है ये नहीं दिसंबर में यम हंजन में थवांग है बच्चे मैं ना या मफम की है बने बको अदुबो अखोई जो चांपुर का मोरे गजदी मोना करिया ना मार्च पुदी हायबा अदु कमाना तौदुन हाबदु सुमन मयक से नौजी फुजु हाइद्री मणिपुर के ख्वाइदगी चौबा टूरिज्म फेस्टिवल अमा ओइरिबा संगाई फेस्टिवल ngasi loisinkhre हप्ता कांगजेबुंग संगाई फेस्टिवल की मपुंग ओइबा थौरम पांगथोपम ओइखी निमित तरानी चुपना पांगथोकिबा फेस्टिवल असिदा चाउरबा सेनफम सिंह थाददुना मपुंग फाना सेम सादुना पांगथोकपगी ममी ताखी अदुमोइनमक हप्ता कांगजेबुंग हांगलिबा स्टॉल सिंगदी मपुंग फाना पोचै योनबगी ममी ताखिदे लोइनना संगाई फेस्टिवल येंगबा लाकपा मीगी मसिंग ममांग चही सिंगदा पांगथोकिबा संगाई फेस्टिवल गा येंगनरुबदा अदुकी मतिक चांग हंथकी संगाई फेस्टिवल अरोब नुमित तारे नुमित तरानी चुपना चथरप अरोब नुमित इसा मन लेजरी मफम बोट मनुंगदनी अरोब नुमित पब्लिक की अथिंग लेरगसु IDP सिंगी अथिंग लेरगसु मसे गवर्नमेंट की
order amagi makha da oina tawbnina tawda yade haibagi mongda tawrabanina hojikse kogi stage ta uliba performance sing amadi yengba laiba audience sing ni kyam tilli amadi kari kari performance upiri haibadu ayamtang mayamda ay ucharake amadi ITP singi awaba amadi public singi awaba yumna hanjange haibagi yadabagi awaba kayama leiriba satra da furakpagi issue kayama leiribasi punamak nathayraga akoi stage ta koi jagoi amadi performance kayama udhodaba yade haibagi chimda public tagi laiba issue singse punamak nathayraga uliba amadi yengba lakpiriba audience sing mi kayam tilli amadi public ki issue je nathayraga kyam leiri haibadu ai amukta ai mayamda khanganjarake notice window gi makai deki mayamda yenghanjarake aigi mangda leiba si romda leiri aduduga yengba laktraga ju construct di nupi nupa khaktana ayamba lai hajaba tare ado sigi makha tabu joi mayam ucharake aduga makha tana amuk mayam min tamina gisi Chandel Naga People Organization CNPO na haukiba November ki tarik kuni panda press statement ama thoktuna IPS Superintendent of Police Chandel Dharmendra Kumar bu corruption tobagi maral sikiba dubu anal naga tangpi Antana aranbani haina yaning de phongdorakli Antana makha taraduna Dharmendra Kumar gi meeting makha da popi sing yanthatki drug smuggling control tawki amadi masing yamlaba illegal amasung unlawful oiba thabak sing district aduda yamna hantahan ki haina phongdorakli asigumba officer asibu pukning thogat fam thoi SPSC ga miyam gi marakta afaba mari thamduna lakli maramaduna SPSC na Chandel district ta makha tana hena thabak thoram sing paikhat pa yahanna bagi damak mari leinaba authority da antana appeal tawakli Education as Department Mathau Ningthina Tawdre Haina Mahairoi Loop Taruki Maikai Degi Phongdorakli Mahairoi Loop Taruki Maikai Degi Thadorakwa Cherolamada Masagi Mathau Masa Khangjadraba Education as ki Mari Leinaba Official Singna Bosem gi Chairman Akham Joy Kumar Lauthokibagi Matangda Chatliba chahi asigi November gi tarik 23 order ama thoklaktuna palliba wafam sing yumpham yaudabani no objection certificate NOC amadi release order pithoktana thamlaga amadi tawgadaba thabak sing tawdraga Akham Joy Kumar da maral thangjinduna NOC amadi release order yaudabagi mahakpu Bosem gi chairman degi lauthokpani hairabadi masi kanana pigadobano mapalam gi department amadagi laugadra natraga Akham Joy Kumar masamakna semjagadawribra haiba education S na laibak miyamda sengdokadabani education gi administrative system da mawong tadaba thabak kaya chatharakliba si mahairoi kunaina yengduna leithokloi president rule lengakna masi chumthokna bahotna biu mahairoi singi akan ma ihau ama laknaba invite tawbigano hainasu cherolasida makhatari Ayangpali gi khuisaung naraba maira paibi kiyana matam kuina sembi dana lairaklaba Ayangpali dagi kongba phawbagi lambi ngasi thingbagi khongjang jangsinkhre ngasi gi lambi thingbagi khongjang aduda saruk yakibi Ayangpali maira paibi gi member nongthongbam ongbi medana haikibada Ayangpali lambi asi phibam phatre haiduna mari leinaba department ki maikai dagi su yengsin biduna ningthina semjin binaba khongthangsu hojik phawba paikalakpagi mami udri matam kuina phatana lairaklaba lambi asibu semjin bina Haiduna lambi asigi nak yeta leiriba miyamna pauchi amadi social media ki kuthangda hanjin haijakrabasu mari leinaba singna tabiba kobal leite maramaduna mafam asigi apunba maira paibi singna lambi asibu athuga matamda sembi jiba fawgadi matam kaktana lambi asi thingbagi khongjang changsilagani amadi mari leinaba singna lambi asigi nak yeta drain chanbagi thabak chatharakliba asi mapung fana semgatpiu adubu miyamgi asigi maru oina Kudaki oiba tabak thoram amadi ana layengi chathok chasin dasu hena safaba Ayangpali lambi ama haibadu oinaba madi leinaba singi maikai dagi athuga matamda semjin binaba hainasu makhatana appeal tawki khongjang aduda Ayangpali lambi asi matam kaktana thingjile haiba placard sing sizinaki bagal loinana ima ibel singi maikai dagi athuba matamda Ayangpali gi lambi sembiu haiba slogan su lauki
laying sang with Miam the Zin China Kamna Riba, and a laying sang Chida Salibani, and I am Puri, Adu Mataka DC, the police station, Hadi Lambis, the Loina Salibani. Ado Hania like and Lambi sing as if our people saw the second Agumba, Amatana Marila never sing as if our Williams and Bide. A quiggy Ladiba, Quiggy Nageta Tariba, Quiggy Miam Sinsi, Hania Latana, a quick Punsina, Garias Obama Taugraga, Manning the Leoribo Punzana, Manning the Life, Lambi, Amadina Yaki, my Viansinse. Angang singpuna mak aikogi punsina maram moiraga yamna hakchan da chungai oiba aikogi asthma na singba sumba mayam ma lae aikonya sum anaba si yengba kanda aikogi asthma sna ayambo oire maram bi upunsina isada changra kanda tuki matik pibam chada ba haiba do juju mayong nari asida akoina haijaning badi hauji hauji lambi se aikogi naget aikogi diendi aikogi sembagi akoi huji yang kana chathari haitare semi badel la se adum semi yo ya ka sky belike awadu maya gi center se phagi chatpa ya na ba yam na satpa noi na ba nagi to thum thok na ba sigi damakta matam khara gi oraga semi yo kone la koi tu di go mengi amadi authority pai ba singbuna bako gi plan phasaba maya amadi lerim be yai mo gi plan do phagi ngai bu ngamroi kari gi no haibada akoi drain se semai se hauji hauji akoi na moi da hangba kan da sahi ani changani hai sahi ani je khoi sungai lei puri be thun charaga adu di khoi sibgi mong da la e accident masing khak ingam da na tawre lambi sida accident hani hai leite anaba se main point je jinim sai po se si la in ne ba adu na khoi yeng ba sungam dre ba so ro ma si yang wa bhai tare ko adu na sagi pibam sing je ina sujala ko na marum morga ai khoi ji ima ibien maningam di mamang da lai ba khoi gi nupi sing je khoi thola ga ngasi je protest taw bani hai ba si khoi social media da khoi na huji ubiragadi haiba yang paligi lambi si atu matam da sembi School amadi college singda election tawduna leader khaliba si tungi aphaba leader kaya thoglaknabagi machak sembani haina Information and Public Relation Manipur gi director ngangomu tamna phongdokre All Manipuri Student Union gi project makhada Musu DMU gi makhada laiba college yauna Higher Secondary School Student Union election da mai paglakraba Secretary Singh Taramna okpaga loinana lup asigi thomi ningol chakobaga mari leinana pangthokpa thoramda saruk yaraduna wafamasi mahakna phongdokibani mahakna makhata na phongdokibada laibak ama kannaba hotnabada mahairoi singi achogba thodang lei school amadi college singda pangthokliba election da mai paklaba mahairoi singna leader ama oibagi chapchaba magun ngaktuna chalhauba tangai fade haiba wafam thamki अखोगी सेक्रेटरी मखल अइना तांबा फाइनेंस सेक्रेटरी जनरल सेक्रेटरी अदु अदा मैम से कोइरबा मतुंदि कई खले गुड मारो खमनाय ता कोरमद्रा गुड गानि सिदि आइकि माय पाकनबगी अहंग पंगा नमक ओरमे तैमरोगा पंगा छात्र अमैना लंदन सिगी अइना मयाम दि जिंगो ना संदो के खलंबा मारे संदो बोनबगी तांगा दि मांग ता लेले संदो कोदबुदि याम यानिबा असेंबा नाय पापसिदि अइना संदो के पोटो तिङैदना तलबिना खंदिबा मयाम दसुगा सखिबा अदु गुम्बा मयाम दे थबक तो अंतोपसिना माय पाकने अदुना माय पाकदबा यामना वानि आइ खंजि खंजरगा बै चांजमिनसि सिदो फिगाइसि लीडर सिदा छात्र अइनि करियर सोंद लोइदिबनि अदुना हांग तारगा लैरिजे अचौबा थबक अनि खंदबा हात चक्का थबक अनि खंने थबक अनि परि Ahanba UYBHO Cup T20 Cricket Tournament 2025 ki ngasi sanakiba final match ta United Voluntary Youth Organization UYBHO Samurongna ABCC Porompat pu wicket ahumda maithiba fikre United Voluntary Youth Organization UYBHO amadi naha oibasingi chakhat khongthang lup NOCKL Samurongna sinduna Samurau Kangjaibung ground da November gi first week tagi pangthoktuna lakiba tournament ki ngasi loisinbagi thoramda former minister Oinam Lukhoi ex MLA Oinam Assembly constituency Salam Joina athoiba mithunglen sing oina saruk yakhi
ABHPD Manipur Thawal District Branch ki Taramangarak Suba Foundation degi tharongga loinana blood donor singbu achamba khudol piduna ikai khumnakre Thawal District ki Khangabok Part 2 da laiba multipurpose hall da ngasi pangthokiba thoramadu da Khangabok Kendra gi MLA Okram Surjagumar Singna athoiba mitunglen ABHPD Manipur ki President AK Brogan Singna Thoromapu amadi ABHPD Thawal Branch ki President Laisangthem Sanatombi Debina akhanaba mitunglen sing oina sarukuyaki athoiba mitunglen gi warol da MLA Surjakumar na hai Miyoi bagi punisi kannabagi damakta I dan tawba aikoina awang batakta ikai kumna famthoi I unit ama dan tawba haibasi mamaliyam laba miyoi amagi thawai amadi kallabani I lauriba miyoi singsu I dan tawningbagi apamba fawhan bahaiba sisu mathautai haiki Lilong Higher Secondary Madrasada Chief Minister ki Lairik Haiminasi program gi manung channa pangthokadoriba remedial coaching gi damak mairoi singda study material sing asi yenthokre haidiba thoramadu da Joint Secretary Minority Affairs cum Project Director Mobets Principal Lilong Higher Secondary Madrasa Wangkhem Ramesor Singh Scheme Officer Remedial Coaching Program MD Alam APO MD Fazal Ali Mobets ki EEMD Yanus Ali na tingbana sarukya ki mairoi singda yenthokiba study material sing adudi school bag notebook manga geometry box pencil tara pen ama eraser sharpener na chingbani heta thangwa adu singu ba loi no complete na so you have to be very serious nangi education learning and writing that is another part yes other like attributes when understand the values go that I want to share with you today. The first thing that I want you to understand is the power of small steps. Go. Let us discuss something that affects you, that is relevant to you. As a student, you might be, swamped with assignments, deadlines, expectation of others. Go. You might be looking at successful people and thinking they have like shortcut, magical or shortcut or special talent that they have become successful people. But it is not like that. Success doesn't come like that. The most successful people reach their goal the same way you climb a mountain. When the mountain climb, step by step, one step at a time. But you have to be consistent. You should not give up. Any setbacks, you should face it head on or in a face down with a and when the book power of the show, we just don't read the book like that. When you learn letters, words, that it comes to sentence, and then we finish the whole book. That's right. Nobody expert overnight that day, and every master is a beginner at one point, but who decides to keep going. So, a small step at a time, we have to keep taking that. Currently, struggles, setbacks, but that is a stepping stone to your future. So, you have to stay patient, committed to your goal, and keep taking that small step forward. Your future. Coalition Against Drugs and Alcohol Kadana Nisagi Mayokta Chatharakpa campaign ki sarukama oina amasung Manipur Kunaida Nisana Piba Chaitheng Singbu Pauthok Chauthokna Wakal Khantaminabagi sarukama oina ngarang Nongmagi Oiba Academic Awareness Program ama Wangoi Higher Secondary School Wangoi Imphal Westa Pangthokre Mayai Kaba Nisana Mahiroi Kunaida Piba Chaitheng Haiba Timda Pangthokhiba Thoramaduda Khizam Priyokumar President Kada amasung Dr. MD Wahayuddin Senior Lecturer Wangoi Higher Secondary School Wangoi Imphal West na President Member Oiki Thoramaduda Resource Person Oikiba Takelambam Gitchandra Mitei Secretary General Kadana Slide Sopiduna Mahiroi Singda Nisana Sokhanba Kayagi Matangda Marik Chumba Machang Oiba Wafam Kaya Thamduna Mahiroi Singda Wakal Tahanki Second Northeast Para Sports Meet 2025 ta sarukya kiba Manipur gi para athletes singda gold medal nipan silver medal ama amadi bronze medal ahum phangduna chauna mai pakna sarukya bangamkre Guwahati gi Nalapara Road
सरू सजाइद लैबा इंदिरा गांधी एथलेटिक्स स्टेडियम दा पांगथोकिबा था असिगी नोवेम्बर की तारीख 29 की हौदुना कुनमापन फाउबा पारा ओलंपिक कमिटी ऑफ असम की प्रेसिडेंट ऑर्गेनाइजिंग कमिटी रिनिकी शर्मा बुयान अमदी ऑर्गेनाइजिंग सेक्रेटरी रजीब दे की मिटिंग मखादा पांगथोकिबा स्पोर्ट्स मीट अदुदा मणिपुर की पैरा स्पोर्ट्स स्क्वाड की ओइना अपुनबा प्लेयर मसिंग कुनमंगा यावगनी हाइना तौरंबदगी लैपाकी ओइबा इरांग अमदी फ्लाइट टिकेट की ममल पुबा थांगबा ngamdabana maram oiraga सुमतगी पैरा प्लेयर टायर ऑफिशियल मंगा लोइनना स्कोर अनी के पुना मियोई 13 खकना सरुक याकी स्पोर्ट्स मीट अदुदा लेजेंडरी एथलेट and defending champion 𝐋𝐢𝐯𝐿 𝐍𝐞𝐰𝐬 F12 visual impaired की कैटेगरी दा shot put discus throw javelin throw 100 meter amadi 200 meter ga punna gold medal manga fangba ngamki second northeast para sports meet 2025 asigi oina sahi asida nauna khongdarakpa naurem chanchan devi T20 category gi masanada 400 meter race da gold medal ama amasung shot put ta gold ama fangba ngambaga loinana long jump da bronze medal ama fangba ngamki defending champion MD Bahudin na F46-47 की कैटेगरी की 400 मीटर रेस दा गोल्ड मेडल अमा फंगबगा लोइनना 200 मीटर रेस दा सिल्वर मेडल अमा अमदी 100 मीटर दा ब्रोंज मेडल अमा फंगबंगमखी हीरो मनो सिंह F40-41 की कैटेगरी दा शॉट पुट मसाना दा ब्रोंज मेडल अमा फंगबंगमखी नौरेम सोमरेंद्र सिंह ना SL4 कैटेगरी की बैडमिंटन मसाना दा ब्रोंज मेडल अमा फंगबंगमदुना अपुनबा गोल्ड मेडल मसिंग निपान सिल्वर मेडल अमा लोइनना ब्रोंज मेडल अहुम फंगदुना अपुनबा मेडल मसिंग 13 फंगबा ngamki मणिपुर परा स्क्वाड की चीफ डी मिशन ओइना सरुक याखिबा डॉक्टर किरण येंद्रेम बबना प्रेस दा फोंगदोकिबदा मणिपुर दा चाही अनि मखाई हेना लोइसिनबा ngamdana लैदिबा कन्फ्लिक्ट असिना मरम ओइरगा मणिपुर टू गुवाहाटी की ओइना लंबी दे चटपगी खुदोंग चाबा अमता लैखिदबगा लोइदना फ्लाइट की टिकेट ममलसु खमथेंगना वांगबना मरम ओइरगा हाइदिबा सेकेंड नॉर्थ ईस्ट पैरा स्पोर्ट मीट 2025 असिदा ओवरऑल चैंपियन ओइबे याबा अदुगी खुदोंग चाबा दु मांगबनी हाइना फोंगोरकली मसिगी मथक्ता इरमदम मणिपुर की ओइनदी अतोप स्टेट सिंग द पीरिबा फैसिलिटी सिंग यौना फंगदबता नतना मलेम की ओइना पैरा ओलंपिक अमदी ओलंपिक अनिगी खेनबा लैतना थमलिबा अदु मणिपुर की ओइनदी उबा फंगदबासनसु परा प्लेयर्स कयासी नमसिंदुना थंबगा पंखक ओइ हाइबा याई हाइना फोंगदोरपगी मथक्ता मणिपुर की पैरा ओलंपिक असि मणिपुर की ओइनसु स्पोर्ट्स कोटा दा यावरगसु मणिपुर स्टेट की स्पोर्ट्स पॉलिसी दा यावदबना मरम ओइरगा अदुकी मति खुदोंग चादबा मयोक नहनबने हाइबा वाफम थमकी Second state level 9 men A-side tennis ball cricket tournament 2025-26 ngasidagi hodokre Minutong Hata Golapati Athletic Union 𝐻𝐸𝐯𝐴𝐸 na 𝐻𝐸𝐯𝐴𝐸 ground Hata Mana Ingkolda tournament adu hodokpagi tharamda MD Helazuddin MCS SDO Bungi Chiru Government of Manipur Alhas Abdul Kudus Sheikh Kudus Assistant Professor Waiko Mani Girls College Sheikh Riaz Ahmad Kori Postal Assistant Department of Imphal Head MD Mustafa Zakaria Primary Teacher Government of Manipur Alhaj Muhammad Nurul Salam Regional Director Retired Alhaj MD Imtiaz Hussain AC Retired Miraz Saha Kori Managing Director Notice Window Muhammad Tajuddin Managing Director AFT Multi Speciality Hospital Pushtam Mutin Rahman Proprietor IMA E-Vehicle Singham Priyananda Singh Former Secretary Manipur Cricket Association MHA Sabha President MMWO MD Abdul Malik Advisor MIZAU Amadi MD Nazimuddin Kori President MGAU na athoiba mitunglen sing oina sarukyaki ngasi sanaki ba ahan ba match da Ali Brothers Lilong Amadi Arabia 11 sanaki Ali Brothers na run kuntra treta Arabia 11 pu maiti bapiki District Football Association DFA Thawalgi Joint Secretary oina Fampuramba Bidyasor Singhbu General Secretary gi Pampuragani haina DFA gi President M Mani Singh na kutik piduna thadorapa cherolamada miyamda khangalakli Hauze aroibada maroiba paw mukhana pizari
yumda hanjinjarage icha isu semba ngamdre haina pendraba khulau kayaga loinana ngasisu IDP singna kanglagi manung thangpa gate mamangda khongjang changsinre amadi Manipur ki khwaidagi chawba tourism festival ama oiriba sangai festival ngasi loisinre ngasi gi oina notice window tv na sandok chaba numidangi manipuri pau matang ase loizari mideng tabiri ba pumna mapo amuka hana khurumjari My name is 𝐋𝐢𝐯𝐞𝐲 𝐍𝐞𝐰𝐬 Hockey Tournament 2025, 24 November to 2nd December at 𝐶𝐤𝐲 Hockey Stadium. Ibu nungsibiba amadi sanarwa ibu nungsibiba chilenauna latuna saruk yabiyu. Masana asibu punna yokhatminasi. Malampakta mayam sunsai saidina mideng taba lengbirau. 2nd December da ai isamaksu mayam sunsai saidina ngaiduna leizaramge sanabungda mayam thengnaminarasi. Mafam aduda ai isamaksu ngaijaramage. See you on the field. Manipur imana yaifare. Adongi hakchang da piles amadi fistula nare haibasi matau karamna khangani hairabadi khong hamba yadaba khong hamba da matam kuina changba I taba saujanan thaba amang thong mayada pomba amang thong da makhun hutlaga nai chaba amang thong da thuppa saba amadi chikpa naba asna chingba panjari bathong singasi adongi hakchang da taurabadi piles amadi fistula narabani piles amadi fistula laina asibu ikaibadagi matang kuina lotsinduna thamlabadi khudong thiba haibadi cancer fawba oirakpa yai adom na laina asi nare khanglakpaga piles treatment clinic physician Fusam Atikur Rahman gida matam chana lakpiduna tanaviyu laina asibu surgery amata yaudana ngasi fawda maipak nga layingjari pizariba number asida ngasi mak contact tobiyu telephone number 7085184974 laina asigi matangda patient singi oiva feedback kharadang taminashi Pagpinang sa tulong ko yung balagi ay ang sabi ang nangyari sa lay makaba na sinigyan sa lang sabi ang kanya ano ba nahanap ng hamon ko pagdirato ang nabito ang botong pre ana si kuya ay nalugdare adu makaba na ko ikta si tangay ko ng papunghana lifetime gi oina hulta na bido mukta ko yo gasina kapi yo dagi da si ay check taksawni adu ba makaba na ikta si uzo na ulo sawni aduna ayo oina di ko na si wazara thabiri bi da si mo moraga loina paira ko ko si sari am ta lekho do na asigi phibom si do maina e sar paujere maramudana ko wazabo ani tan thagasari maramudana ko giram du ni kai si le ba paina maram moraga nuai taba pai punma ko wazagi manakro lapiuga wazana thabiri bi da si yamna thona yam na sari ga isabu nuai da tizam kaijam dana yam chang pham na yam healthy oina nei mo yo haidana ai nasi treatment clinic ko sa Atikur Rahman di hena nuai bana lupa na bana lupa ni ba lupi bana lupi ni bana bana treatment to bi ba laying zariba mafam singdi first floor Bismillah Hotel building opposite oil pump hata Imphal Bisnupur Bazaar ward number 4 near Abdaida temple Yaripok Bazaar hena nungairiba paw amana ngasidagi hauraga thama fawba consultation fee free oijagani mayamna khudong chaba asi ngasi maklawi ho
Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.